November amadagi ani fauba Guwahati da chathakhiba Thadau Convention 2024 gi aroiba numita National Register of Citizen NRC bu support tawgani haina warep lawkhre. NRC na India gi national interest secure tawbada pandam thamli luinana lamdam asigi nagarik sing amasu gelho furup singi hakpu ngak sena ba pandam thamli masibu mai pakna chana hange haiba tarabadi government ki mari leinaba authority singna puktel sengna tribal miyam na thengnari ba khudong chadaba sing nainaduna manipur da permanent oina khunda leita duna leire haibagi permissible oiba document sing proof oina thamna basu thamlakre masina bona fide oiraba state asiki citizenship oibagi hak adu manghan bangam loi makhatana manipur da mayok ngariba drug ki issue wasina phuruk khudingmakta sokhalli maramaduna masibu lanthengnana ba campaign tawba tangai fade wakhalona sida manipur government na haudokiba war on drug campaign gi tangai fadaba adu busu khanghalli loinana hena mapung fana mai pakna bagi damak community khudingmak yauhanba darkar oi amadi yamna mayek sengba pandam thamduna tungda socio economic amadi environment ta hena aphaba oiraknaba wafamsu Thadau Convention Guwahati Organizing Committee 𝗬𝗓𝗔𝗧𝗢𝗢 2024 gi chairman 𝗦𝗨𝗣𝗣𝗣𝗢𝗥 amasung secretary mangninglan silhongna khudek piduna thadorakpa chirolamana phongdorakle November amadagi ani fauba Guwahati da chathakhiba Thadau Convention 2024 gi aroiba numita National Register of Citizen NRC bu support tawgani haina warep lawkhre. NRC na India gi national interest secure tawbada pandam thamli luinana lamdam asigi nagarik sing amasu gelho furup singi hakpu ngak sena ba pandam thamli masibu mai pakna chana hange haiba tarabadi government ki mari leinaba authority singna puktel sengna tribal miyam na thengnari ba khudong chadaba sing nainaduna manipur da permanent oina khunda leita duna leire haibagi permissible oiba document sing proof oina thamna basu thamlakre masina bona fide oiraba state asiki citizenship oibagi hak adu manghan bangam loi makhatana manipur da mayok ngariba drug ki issue wasina phuruk khudingmakta sokhalli maramaduna masibu lanthengnana ba campaign tawba tangai fade wakhalona sida manipur government na haudokiba war on drug campaign gi tangai fadaba adu busu khanghalli loinana hena mapung fana mai pakna bagi damak community khudingmak yauhanba darkar oi amadi yamna mayek sengba pandam thamduna tungda socio economic amadi environment ta hena aphaba oiraknaba wafamsu Thadau Convention Guwahati Organizing Committee 𝗬𝗓𝗔𝗢𝗎 2024 gi chairman 𝗦𝗨𝗣𝗣𝗢𝗥 amasung secretary mangninglan silhongna khudek piduna thadorakpa chirolamana phongdorakle